iPhone amadagi hena hongba gari haiba tare ado si gari je dum consider tawu yare ado yemina. Hello, welcome back to my channel 7 Speed Manipur. Ngasi anoba video amaga loina namuk yang famda purga laksari akhoi ngasi video sidi yam interesting oi gedo ba dum video ama oi ni ko maram di haidi hujikan si khoi thau ga tangba ga saigi gari se full economy oi ba khoi sugum ba se yamna thinarak pa yamna pamnarak pa yam daka oi narak pa hai tare adugi keno sida lakpa kanda saigi khoi gari se 100cc gi segment hai tare ko segment sida khoi hero gi side gi hairiba gari hero khoi high delux saina khoi anoba ma purga luxury have tare ngasi video se ado masigi hairiba gari se kyam yamna khoi da kana pige have du gi matang da dum masigi video se dum yengmina ga bhap ta mina ne dum yam channel asin nongna thengna yaugri subscribe like and share toksen biramo haidi hi channel sida khoi gi makhal khoi gari kuding mak have tare adum purga laksaba keno ni gari gi matang da channel ni hai tare ado subscribe toksen biramo dum khoi mathang khoi update lak matam da miss oidana ba bell icon su press tawi ba ado video si haujalasi haujing ida khoi gi chingmerong da laiba khoi gi eastern hero gi ko adeida lakpiraga haiba gari si yenge hargadi hamdum lakpiraga yengbi biagani ai contact number su dum ai description hapsin daromge adeida dum contact tawraga sum tana bi biagani ado je gari si yamna demand laiba adum makhagi gari oidoini khoi nutigi khoi daily khoi commuter bike ana haitare ko adi nutigi thabai ngang chatok chasin ama mayam darka laidana ko sikan aduna khoi gari chauba thawraga nutigi thau adudi itang kano tor khosu ya haidi cc chauraga di thau yamna consume ore dun ko aduna thau kitang khoi budget friendly da khoi iPhone amadagi hena hongba gari haiba tare ado si ga hije dum consider tawu yare ado yeminar si mathang ai magi specification magi kano the details mathang haijara go yanan bada myam khoi gari se haipetang yeng thokse koina chalaga duga yum price dum haijara ge ko yembio khoi gi gari se yeng dum masak se amna masa am nan ba adu ba makhal gi gari dum oi bani ko yeng dem nuai bani ko ado hairi ba gari se ai dum price haijara ge ma se khoi gi x showroom da 71000 aduga on road khoi gi 82000 smile lakani ko adum khoi iPhone 15 magi price tagi di dum sina hena dum honge hai tare aduna sidum consider tawraga dum phone ama paira su dum yani ko haidi keno iPhone ama gi mamanduna dum si su dum loba dagi phone atopa brand ama gi dum paira su dum yani habni haidi animak loi kana phangbagi ya bagi price tani pori ba guys. Okay, adudi magi samlapa khoi gi details magi mathang ngai haijara age khoi gi hanam da khoi gi magi engine gi power figure om da lakpa kanda ma se magi keno se horsepower se khoi 8.02 gi psl phangani aduga newton meter sina khoi gi 8.05 ki sangda mai newton meters mai lakani ko adam disen oi magi khoi 100cc segment da lakpa adum makhali gai da mai power output se dum yai ko ado maga khoi compete tawba gari makhal haiba tare aduga khoi magi segment da leba gari sing hairaga di samna hairaga khoi gi Bajaj ki Platina ko adi Honda gi Shine adi Hero gi masama ki khoi Splendor azum lai ko aduga 100 khoi gi 25cc gi segment da sudum khara dum lai ko dum khara moina power di kitang hele ko dum price se kang haptom sin tawraga dum da yengi hairaga sudum yaba keno ngathani ko ado si yamna adum consider tawba yaba gari ne khoi mileage romda hairaga di khoi gi moina air na piba mileage se khoi 70 km/h gi sang das maina pi sorry 70 km/l maina pi go aduga magi khoi gi top speed haiba tare 80 km/h gi sang das maina phangi go aduna gari si thau full hapchala thau da dum kawngi dum thau yarba gari haiba tare maina oi aduga magi color option je khoi magi full khoi loimak variant gi matungina 7 color option das maina phangi ko ado ma se khoi gi variant haitar variant haidi khoi gi magi sagi magi i3s haina khoi gi magi technology mer ga adu yawba yawdaba adagi khoi gi mamang da khoi gi
combi brake yawa yaudaba sumaina tawraga akhoi variant je sumaina khara adum khaidoe buko makal ahum mari mu khaidoe adugi matung apam de matung na dom na dum consider tawge su dum yarani ko ado yengasi magi feature se kai yauge kai yaudage adum bagi matang da happy amung yengasi mang da lakpa kan da akhoi front sumaina lakpa kan da simple halogen da sumaina lakani ko ado magi hero gi logo sumaina simple halogen da lani twin akhoi gi kano telescopic suspension sumaina lakani ko adum sisina akhoi gi fiber sumaina leire makha da khoi si alloy lakani ko aduga tire se kano ni ma se akhoi gi 80 by 100 18 inches sumaina phangani ko aduga somda lakpa kan da akhoi gi magi guard sumaina phangani aduga magi engine gi chassis ki magi guard akhoi gi kano sigi tubular cradle sumaina akhoi double arm da ko sumaina sat lebo ko adusina akhoi gi stability control adagi magi kai tare riding da akhoi gi stability da yamna akhoi da nungai hanba balancing da ko sisu yam nungai ba makin oi ko aduga magi side look sa tare sumaina laigani adum magi kano se dimension je screen ma hapsarage aduga magi seat height che akhoi gi around akhoi gi 805 mm gi sang sumaina laigani aduga sisina akhoi gi 165 mm ground clearance ko adum bike amagi dum subsabi descent or subsabi kano dum height ni dum lei ko aduga magi sideda somda akhoi gi twin shock absorber sumaina laani aduga magi sina silencer magi kano exhaust ki pipe sumaina ugani ko adu maning mamang khoi gi tire si mamang ga dum sap manarni ko sijo aduga seisa sijo maning ji halogen da sumaina light sumaina ubu phangani ko aduga akhoi gi stage ta yamna nuai ba akhoi gi sigi habitare akhoi gi HF delux hero gi yam nuai ba mai seat ki kano se mai phambagi magi capability je adum ani khaktani ani di ko ado magi phamba yabagi sang di sai sange bo sang bajina marum oi kan mi ahum gi kano se dum phamba da dum yabagi kano di lei ado mi ahum tong ha bi na thi ko sisina adugi kano yam sange ha bi samna sumaina laigani aduga magi graphic se dum yengbiro yamna mong tai ko nana dum laigani aduga magi tank capacity akhoi 9.6 liters sumaina laigani ko aduga somda lakpa kan da akhoi gi ma se sigi magi digital analog ti oidre ko simple da analog ta lai ko magi sina speedometer lai ani somna thau gi fuel gi indicate tong nam sam sumaina laigani aduga sida mai side stand gi ma indicate sida ma tai je sisina ta ka de akhoi gi gari se akhoi gi side stand haidaraga gari start tong da suan yaroi ko adugi facility am lai ko aduga i3s and amas lai ko i3s se akhoi gi magi hero gi yam gai da lo yaw ga sigi technology ja adi bluetooth connect tawraga thauba yabagi aduga sida akhoi gi thau se consume tawdana ba haib tare aremba unnecessary da akhoi mangdana ba akhoi traffic ta kai da lepada start tawda start se maton da mut khidoine bugo aduga seller je katang lekhat pram da maton dum hor ko doine start se dum thawdone ba aduga sigi keno sum yawe bugo aduga mobile charging gi keno chu yawe ba si variant si da yaw dre bugo to ko variant yaw su le bugo sini mai control mi an sumaina ugani sini starter ni ko starter yaudaba chu hi kick khatang da chu dum lai ko leibide adune magi akhoi gi basic details ko samlapa asigi video sida mayam da share tawjakra matung da dum akhoi sida palauda hayauda yaurasu dum comment da habiro ko haiba gari si aduki matik yamna mileage ki damak ta di dum king ni habi yare ko ado haiba gari si consider tawge harga di ai description da contact number hapsarage ada contact tawbiro tana biro test ride tawbiro dum di kano dum jeng bibia ni pam da dum jeng bibia ni ko ado ngasi gi di video sai sum lo sinjarage ado mathang gi video dum yam jeng ne se ai thong matam da helmet so no pio ai cha thor ga di ko aduga so bu thor ga na seat belt so no phabio